Mikup adumaktadani angakpagi nongdamni Piktru sor honbagum ik tawrai. Mayamdu Piktrugi matau ubada ngakpada kham thengi khara amadi kibada loire. Henry changsili aduga Piktrubu kongkhatli. Dadagi thoi tabra nang dadana kaurisa tabra. Newton na Doctor kawo sumaini leibe matam natiye. Khudakta Piktrubu Doctor pumnamakna hupchinduna yengi. Henry sorbu thamoida thagona duna khurumjari. Ngaki tungda Doctor thoglai. Henry masadu langtaknana. Doctor handakti momol mino kaloinana. Isor nai khoibu chanbiri. Ma kaisu tawdre. Wahai du tabada makhada phammaga Henry du kanna kappi. He sakudaba isor nang leidi leiba jani ko. Ai ngasidagi thajare nang lei haiba ai thajare. Henry Piktrugi manakta changi yam tapna kaurai. Angang Piktru mamitu tapna pangthorai. Mitmangda Henry leirambadagi Piktru mamaidu nakanda leithoklaga kappi. Henry sangsilaga Piktrugi makhutu pairui. Thoi nang dadabu ngakpiraroidra. Piktru Henrygi makhutu kanthorai. Wa ngangbadi thoktre thakiba hudugi mayaina. Henry na angang dada yam lale nang aibu nuksidraba. Piktru wa ngangbadi thokta nukside haina mangaktu nomi. Henry su Piktrugi mataudu yeng mangamdraduna Piktru bu chena mathanungda konsilli. Piktru su inthoknaba kanna hotnai mapangaldi yaudabani na ngamdre. Piktru magi hapiba oxygen du makutuna lauthoi. Aduga yam tappa khonjelda hairai. Ai bu sumaina kaigi thamino. Ai hingningde ai hatokpiro. Henry Piktru bu nuksibagi mairina chaktuna pendana kapcharai. Piktru di oxygen lauthokpaiga pendaba mayamduna sor honba ngamdre. Henry bu mayam changdana chingthoknai mabu fanaba kanna hotnai. Newton na tayai adumai tawluse ma masayam soliye mana nawa phatrifok changkino. Henry kapaga ibungo macha aigi thoina aibu yam waraukre mana aibu uba yadre. Mayam changdana Henry bu themjinbi Piktrugi manaktaga changhandre. Piktru su Henry udraga khara fai uraga mana tawkiba mayamdu ningsing kappada loire. Matamdi sum hausinki Piktru su naba farakle. Ngasi yumda puthani haiba numitni. Yumgi mi mayamdu loina Piktrugi manakta changai. Thembina Piktru nang kem tawdraba. Piktru mangaktu nomi. Laima kappaga haijarai. Imau ibema imana wakhal thelubadagi imaugi punsi mangnaba yam tawkhre aibu ngakpiu ko. Nilamna inao iche yam lankhre nangi nafamda iche mai thire. Nangi chamlaba senglaba gunduna ichebu maithiba pire nang ichebu ngakpiu ko. Piktru thamoi pe na hairai. Ima iche ai ngasigi mikupse yam pele. Masigi phibamse oiraknaba aina tawkiba mayamda ngangkiba mayamsingdusu aibu ngakpiu ko. Lai masu nilam su sangsilaga Piktru bu konsilli. Awa nungai wari kaya ama tawdana leiri. Mayamda ngangiba tawriba mayamdu Divyaluxmi yaude. Piktru nungaitana hairai. Inama nasanbu ngasisu waroribra. Aigi ngakpifam thoktraba iralse amukta ngakpiyo. Divyaluxmi changsilai. Aduga Piktru bu chena konsilaga hairai. Ichanbu kaigi waraudoino waraudiye. Aina tawzaruba pap chelaba isinsina hakiba tawkiba mayamdunane ai ichangi manakta changba ngamdabane. Piktru na ina malandiye aina lanba ngaktane. Divyaluxmi na kaigi nangna landoino phatraba aina ichangi punsi leipungi ahingdu fo aina sektuna munbikibane. Masida su pendraduna nangna lainingdanaba chatkinaba nangi na puroibana mana yadanaba nangbu nungsidanaba matau kaya uhankibane. Piktru na inama yarese haukradi haukre ai su landaba nate noina aibu nungsibinaba imungsi ingna chikna lainaba hotnabada oheningdaba thokhaningdaba kaya thokre. Divyaluxmi makhut ani du lonaraga inamagi pap chelaba ngakpifam thoktraba irase amukta ngakpiyo. Piktru su Divyaluxmi bu chena konsilli. Inamada aina warauba sauningba amta leitiye. Inamagi wahaiduna ai sirasu yare. Talaktuda Henry changai. Aduga Piktrugi manakta phamaga angang. Piktru maya chiklaga besitudagi fan chongtharaga hairai. Noi napagi angang la.
mayamdu wa noi Henry su Piktru gi karan da tawraga leiba adu oiraboi ningdana masa su nokchari Piktru sauningna inama khoi mayam su yumda hanbiro ai su yumda hankrage mayamdu amuktang da ngakna kaida Piktru na ngaikhong da chatle ai mayamdu na Piktru bu khamna ba kan na honai adu bu kaimta ngamdre Henry na thoi nang adumai tawno nangi yum aseng bara chatse Piktru sauningna penda ba pumna ma khaitharai oktabi aina nangi senglaba yumduda leigadau nati aibu nuksiba saraga manungda na tin changba aigi thamoida kayada nangbu nuksina la chakhiba thawai makni khanduna adubu nangdine haibong manungda leiba tin oirame Henry kapaga thoi aibu kari oyu haibage nang adumai tawgano se aigi ngakpi pham thoktraba iralse amukta ngakpiyo Piktru tasinadabi mayum tana auto ama pharaga chatkre mayamna lakna fanaga ngambazan nate Piktru na tawgena khankradi Henry su kaptana adum inarai Piktru mayum yaure mayum dusu yam fazana sarabani gate ka pale Piktru gate tu pangthin da thillaga kawi kana lage angang thong si hango baba Henry gari dagi kumthara aga thoi nanga tumai tawno Piktru thong du hangdok tabadagi nakanda pikraba adu khukraba mafam amada litlaga tumina changkhre Henry su khukraba du da litnaba kanna hotnai adu bu chandre masadu oina chaptana leire manungda changba su yada thokpa su yada yang wana leire Piktru changakba ubada tombina hai icha tombia asomda nama khoi na che khoi na ne matha sadana leire ne nangbo Piktru na moi mapa mapugi matharo Mahapa pi imungdo ai khalu raga I sung karak tori Tombina madu fate ne nangbo adumai na tawno me Piktru na mawa laudi he chatloi sida ngapum dum tala le thoke Tombina una Jamesa ibai phone tawra e yam thuna thoro o hai Piktru maya chiklaga Tarzan du ma aina segai raga lak tana langkhiba soirose Tombi mathong maram khangdana haira e kari segai re ba kaidawre ba Piktru na aise chinthi na bada silakanu ko uningde no isum da kana de turil da oine iroiruge Tombi nauna aisu lake chemcha Piktru na sumaine dum chatla doine pochei puro agi fanek amaga Tombi nauna kariya phane Piktru na hoi he Tombi nauna adu yaura di na par hai cho ngamroi cho ai la ara asi hairaga tumina imung da changkhre Piktru su Henry chatkraba haina tumina tholai Henry nakanda chapaga leiridu Piktru ta sengna ude gate tu hang to aga ko yengi gari sida lei side mana kai satkraba Henry tapna angang ai silaye ai bom ta lauthu lao Piktru suktok laga nang aingon-dagi kay pamga nangonda leido sharuk ne ai hu saraga sikhige Henry su Piktru gi wahai du tabada namdana lithorai aduga angang kaino nangna dada dukan ba wahai hairi du ba Piktru mapi ira chelai aduga hairai khangak project ta waba nangna igi from the utkhiba tawkhiba mayam do aingonda kai fawramni haibado nang wakhal na lamba phangbro amuk tang hana natinyon tharaga khallo Henry khonjenikna thoi Piktru pen da ba nungai ta ba mayam du Henry gi makok ta haitharai nupi ai basa arang arak sana lupa mani mukta kayana ne magi punsi do kaidong ngai da mesin mangamoye laira ba nupa amagi nupi duna Charafa na helasu magi mafamda mapuroi badugi minungsina magi awaba aram kurang ba pumba kokpane nupi hai sidi yam toli mapuroi bana yadaba nupi yamagi thamoida kaya wana leirongane noi nupa na khangdrise kaigino Henry makukhuda kullaga haizarai thoi lale ai lale nang ai bungak pi banga maroidro Piktru na da hagoluse adumai tawno nang na hin kudingi ai bu moi them tawduna sumlamlaga tumina sofa da tumme Madupo karamba nupi amana khangakpa mikupta karino fawdoise nang uba ngamdabro Henry wakhala ma khaladuna khara fagadra na haira ami ai matungda tawraroye nang na haibata yarage nang bonusina konduna tungge nang ya pamba pige wahai du tabada Piktru mai haure sagwalai matindu nakanda sitli thui adok tu gachaba wakhal hauzik fau nangi napal handri kaigino noi nupana nupi bo asukhanthana khalisiba Henry na Dada na haibasida kari akai be aurage thoi noi nupana khanjariba nupina bu khalise tumin himina bani kaina khanbro nupina ne khambal chawriba matong mayam se nupa ma bu nusibana kanagi uheningdabagi ne
Aduga nangna khalidudina ai tasengna nangbu tugachaye tumina de haina nupi amana waraukiba nati nupaduna mabu biraire khanna kapchabane Henry na aigi ral mayam se aina nangina famda kari ullaga kari tawraga nangna pengani hayo ai sikro haira su sige ai kemta pamde aina pamisina ne nangina sakto sugu udaba sise si haira maga Piktru manung da chankre getu lonsilamaga Henry angauba amagum leimai da famaga masana tawzaruba maral mayamduna kanna kapchai lambi da chatliba mi mayamduna mangonda yengdana noi matamdi sumsum haujinkre Piktru di mayamna ngang basakpa amta tade magi thokpa tawdana isau langdana leire Henry Piktru tholakpa ngaiduna thongalda adum lei machinda su solai Thoi nang aigi rasa ngakpiba ngamaroidra ai sikhraga nangna peni hairadi ai sikhige Henry yumdagi phone tawrakpa mayamdu amta okte switch off oina thamjilli Piktru mapana dukan hange haibaga amatta hanghande yumdagi mapanga thoan baza nate phone phange machena tawrakani haina off thamjilli somda Newton koisu pulab haunaduna Piktru khoi dalai mayamduna yaurakpaga Henry tumina mangdana machi amada fammaga leibadu ubada Newton na tayai kaino tawrisiba Henry fukhagwalai aduga kappaga hairai ibungo macha thoina aigi rase ngakpiyu yadre ai yang waye ai magi masak amu tau auge hayo aduga si kwaira su sikige Divyaluxmi di yengba ngamdre kappaga lanjadraba aigi naubu patrabi mache aina aigi naugi nungaiba pumnamak setuna munbire aise yam pattaba nupine Henry na Piktru se amta noina thembiyo ai yang waye mana sumai tawbase magi jenuki mapaoge hayo laimana karino tawriba matawsibo aina nahamuki mapokta kari ra laidana aigi sasing se sumaina wahalino mayamduna kanna thongdu thinbane laubane loire adu su sukhang hangde tomina khoina thongdu hange tawrabasu Piktru na yade fana kuina pungamuk leiraba tungda Piktru na angang thongsi hangdu chalo tomina prap thokre aduga getu hangdu I che chawbia thembina chemcha leiba natra tomina na leiye changao mayamdu loina changai Henry Newton ga su maningda tamna inarai tombina icha sing itei makhoi la edana hai icha tombia fida puthora une Piktru tumina thoklai aduga fak ama mora kharaga puthorai aduga tumina amuk changkhige tawbi thembina Piktru famma wari sase Piktru na kai wari no hairo famtrasu yani laima khara samna themlai imauna aikhoibo waraure haibasu aikhoi khange yumda sasise fatiye imungsida changaknaba thawai kaya ama leiri masida nangna thokpase phatte mayam changaga loina chamana na haire tasengbadi masina tradi upai leite khallaga haibani Henry tapna thoi Piktru mamitu khane yengai adu ubada mayamne Henry du wa nganganu haina ingit tawrai Henry su tumina laikre Piktru mayam changdana themnaudana purai Piktru su tumina adum leire yum he yaubaga Piktru thauga sade ka manungda changaga Jenu tabro mama la e Jenu Piktru hui du pangthi da thi kau dana laimandrabadagi Piktru makhada kumthara aga hangai icha Jenu di thembi lungtharaga lei kemta haide atai mayam dusu amata khumde tumina loina leinai Piktru masadu chingnana noi kanamta naron thoktraba Divyaluxmi yam tapna Piktru aina fatabadagi maram oiraga matam kuinadagi aina nang pizani khana thamlakpa udo Jenu na chakhiduna laikidre wahaidu tabada Piktru thamoi kaire makhada phamaga okhongna kapai mamagi Jenu nang mama bu thadoktuna chatlabo aidi kanaga leini nangi na tawinjaraga aige waba pumba kokchabane thembi nungaitana Piktru to ase yare adumaina leibak tu da tawnoba yumgi mawa manane adumaina kapadi yumda kamdawna nungaye faba oini Piktru na no yam patte Jenu gi maral kaino noina asuk patchisibuk aigino asi hairaga Piktru ka manungda prap changkre aduga kanna kaptuna leire mayamdu kai tawgadabano haiba khangdre Henry su changba ngamdre mana changuraga kari amuk tawdoino khanbada matamdi sum haujinkre Piktru kappa waraduna tumina mangdana lei talaktuda Jenuga chap manaba
huinau ama Piktru gi tampakta karai. Ahanbada Piktru khangpe khangi aduga huinau du ubada Piktru haujikta momo noglai. Mamagi zenu nang zatkrasu nanaupi ama lae. Piktru awaba pumba kauraga momo noktuna angang macha dauna huinau duga kanna sanai. Henry su thong marumdagi lotna yengjaraga nokjari. Piktru maya chiklaga handakti nanga su odiko Tarzan family se tumme khango. Henry janga aga Piktru hanna fau yengde tumina adu magi thokpa tawdana lay. Henry su Piktru na kemta hairaktabaduda changsilaga phamungda phammi aduga hipchilai. Piktru mamitu khani yengai. Henry udaba saraga magi phone du metana lay. Piktru na nang kai pamge sida sangai de. Henry thausadage kaino si se agi phamung ne. Piktru maya chiklaga ngasi aigi machingla adine Tarzan ga nga fak tongna fakni ko. Henry nokfe tawraga hanagi fagi paktawda tawbagi bhab ta hairei. Kamai tawge aduna yengninge. Piktru hinau du thamaga prap chatlaga mingsialda makuttu kanna thinjili. Henry mamit mana yunglaga chensilai. Thoi kaino ngawbro na I ngakta ngai re. Piktru Henry bu inthorei. Nang kanano kai oirige nang aina soga nangi na thongna taneng silibase nang aiga kai thoknage. Henry kapaga thoi nang dada bu ngakpi banga maroidro. Piktru makuttu I ngakta ngai ravani. Henry gi waga manada hapi bazat nate. Piktru washroom changaga makuttu hamdoaga amu thoraklaga venet yasili. Henry di nupi amagum tumina kapaga adum leire. Piktru magi laptop macha ama puthoklaga yengami. Thembina kaubalaktana makhada adum kumkhre. Laptop tu thari haiba kaukre. Henry tumina sum leirambadagi laptop ta makhol khara tarai. Piktru di file amada changaga all select tawduna thamambi. Henry sangsilaga yengi. Laptop tu da yaurami ba mayamdu atai kemta natte. Piktru na hana kapkhiba tawkhima mayamdu ka aduda camera khinduna thamami. Henry madu ubada matomta tu chungba faujai. Mana hek tongkhibaga Piktru hagwalaga yam wana ahingdu kappaga khangkhiba mayamdu. Video kaya amasu yauri. Henry na library room da tummaga Piktru na nungaitaba wazaba kapchaba Henry gi photo yengaga lenjaba kaya duni. Henry yengba ngamdre kappaga Piktru gi manaktamna changsilai. Dada gi thoi. Piktru kemta khumde tumina adum lai. Henry Piktru gi makuttu pairaga aina kari ulaga nangi thamoi pengane. Thoi ai nakongda ture. Piktru yang warau na hairai. Nangna aise lai phadibi oina ubra. Taibanglon jase. Sananing bakanda hekta sanaba. Tokninga kanda hekta tokpa masibo kaino. Henry ningamdana. Chayo nangi thamoi na penaba aibu chayo. Piktru Henry bu inthoklaga. Haina diye aswaida leirusu kaino nang khalise. Asi hairamaga Piktru magi kada changai. Henry su tanarai. Angang nangai bu kemta nusidraba. Piktru I karae. Maya chiklaga haini hairoga khangdana hairai. Noi napada hangu chalo. Tarzan ga ingonda changba ngamoi ko. Nasadu tiaga toksani. Aina nangi na famda lale haibase kayang kuina hayan doino. Piktru na chin thirakani ko ngasia. Thoi naparo. Karom daino khangaude Henry su magi maching laktana Piktru buta faraga famungde illi. Piktru na kaino nangbu ngaraba se thado haibane. Henry khon galaf aina lale haise nangona natra. Piktru na I karakani ko nang. Henry nupa oibana Piktru bu namdana ngasigi numita laipungi ahing semkhre. Piktru na fana sathirasu Henry na nupa haidu oibanina mana ngamkhre. Numitu asumna adum haukhre. Piktru yahaurakpada hippaga leirami. Henry nokfe tawraga good morning darling macha. Piktru sauna napa na pugi darling la. Henry sat laitolaga isau do kon ko nangara Piktru ngasaidagi khangjade haujikta gyan lai tikhattana laurai. Aya Tarzan nang aina kaidauge ngo. Henry nokfe tawraga yengage aduda natte yang wali ko. Asi hairamaga Henry thokre. Piktru su iru maithajaraga mafi maro ningthina setlaga huinau machadu pammaga kumtharai. Henry Piktru de yengaga nokfe tawrai. Piktru sukdoklai madu ubada Henry na michi khachilli. Divyaluxmi koishu ani dugi maongdu ure. Piktru na thina hairai. Aina I kara adina yum sidai chachani ko yam hausanu.
Leimana yam tapna. Imo ibema. Ngasidi sagol se numitni. Aduna nang lai khurumnaba tawsiko. Piktru yam harau na hairei. Aya, ima, aisu lai khuramba yahondoira. Divyaluxmi Piktru gi manakta changaga hairei. Nangdi yumsigi mabemane. Piktru mapi ira chelei. Inama, makoisu lai khuramnaba sem saduna leire. Henry na, ibungo macha, aise mana punsigi nungsiba ngamaroidra. Newton na, kaigi ngamoidoino tayai. Mana yanabata tawo. Wahai kase nungsi nungsiba wahai wataga ngangome. Henry na, karya mana haibata tawo ba. Nungsi nungsiba wahai. Okay, I try tauge. Piktru Henry hek ubaga, masada hainadaba utuna adum leire. Divyaluxmi khoi mayamnasu, Piktru ga Henry ga anisi nungsinanaba adum matam pumnamakta silli. Adubu kemta kanade, Piktru gi khoidau siknaba ngakta oina thoi. Henry Piktru ga tumnaba haina kaduda fambaga lepaga tawdana lay. Piktru yamarau layna hairei. Nupi se nupaga tuminadradi layba ngamdeko. Oktabi hekta oyeba. Henry yam nungaitana. Thoi, nang dadana sikraga nungaina lehauge haira. Aduga pallu yaba zanate. Piktru ma oina sini haina tawi. Mayamna lakna fana ngamba zanate. Magi mangau thiba mihuldu hekta tawrai. Matamdi sum haujinkre. Piktru na yanava fana kana hotnarasu kanaba amta hek leite. Henry gi nusiba wahaina Piktru gi hu taret mukhaba wahai oiraga leire. Mayamnasu fana yanaba silli. Piktru gi mafamdadi aremba dum taraga toi. Nomagi numit amada Piktru na, icha, aise kainom tawri. Isa se yam nungaiteba. Thuk lawe yam hainadre. Thembi ngakna. Asengbra. Nangido ama amado oira zatlo. Piktru yam hainadana. Kai wahaino he, hainade yam tukachaye. Divyaluxmi na, Piktru asengbane ekhoida hayo. Piktru na, icha, ai Divyaluxmi na, nangna ingonda ichi amukau inama adum kau. Madu fatte ka, inama adum kau ba. Asengba mayekidi inamani ko. Piktru na, ai di ichi adum kau ge sini hena nungaye. Divyaluxmi na, hoi kai di ado nang doctor da ngahaktang chathu use. Thembiga Divyaluxmi ge tawraga Piktru bu doctor da pure. Doctor na masadu check tawraba tungda. Congratulations. Piktru mamitu lauthoklaga. Kai ba? Thembiga Divyaluxmi ga su manga chap hemanare. Henry ga loina de haibasu moisu loina khangi bani. Piktru prap tholai aduga mapanda kapai. Divyaluxmi na, Piktru kaigi kapino. Asuk nungairaba mikopsida nangna kapise kaigino ba. Thembi na, Piktru nang itaiga wadu loidringai Piktru na, ai isana yazadabane. Mana aibu namdana. Wahai du tabada Divyaluxmi ga Thembi ga du kanna noktorai. Aduga Piktru bu konsinbi. Makoina yum hek yaubaga paudu tammi. Mayam du haraubada loire. Newton Henry da call tawi. Henry na, ibungo macha kai leraga. Newton na, tayai nang yumda halak toba kaya waliga. Henry na, meeting ama yauge tawriya si loiraga laani. Newton yam pakhat pasaraga hairei. Tayai nang yumda yam thuna lao. Itay mamachada huta ena tawra lerame. Wahai du tabada Henry lawai satkre. Meeting ga yaudabi kap kaptana yumda halai. Thembi na, Piktru ai nangonda kainom ta haige. Iche da nang saudi saurakanu ko. Piktru na, sauroye. Thembi na, asukuiba matamse. Aina nangi na famda lotu na lakpane. Piktru pisumani du suktoklaga. Kaibuno haisa. Thembi mana oidaba ngangkiba kaya Piktru na topo nusinaba haikiba mayamdu loina hai. Aduga Piktru gi thawai kanbikiba misaktu Henry ni haire. Atai matamdasu Henry bu yekna batasin kiba wari pumbali raba tungda. Piktru mapi ira chelai yam nungaitana hairei. Iche, kaigino nangna asukiba matamse aigi ifamda minam misibo. Thembi kapaga, aina pangubadagi thokiba ngaktani. Nang ichebu ngakpiyo. Piktru masebu konsilaga kapi. Che, ai kemta khandi. Ngasigi mikupsida iche na asengba khanganbibase ai yam pele iche. Asi hairamaga Piktru ka manungda chensile. Aduga mana nongma thengnakiba bag tu koiti thirai. Piktru thiba yaba thi. Adubu kemta fangde. Matomta su momo noklaga machinda solai.
Isor nang gililase ngakta ngamde ngasigi asuk nungairaba numitse nangna amuk thugaibige khanbigano. Somda Henry gate fok changak tringaidagi law lawdana lai mayamdu loina tholai. Henry kapaga dadagi toy nangi thamoina peni hairadi ai ngasi maksiki ge nangda tawrisibu kaino. Newton khoi mayamna bolwa kaiwa law khonglai. Henry khangpre khangi aduga kaino mayam tawrisiba. Newton Henry bu konsilaga hairai. Congratulations tayai. Henry masadu yam chingnena kai ge. Newton Piktru saraga khonjel kadu semaga taribra angang mapa. Henry masadu kainom tawre haraubana nungaibana laiba yadre. Piktru su tholai aduga makhwanga metlaga sisu nangi nasanate haidoribra. Henry sauraga khon kalap angangda kanai masana naro chumo. Piktru o khonge kapthorai hoi ma ida sizaninge masibo honabra haiba kanagi machano gaina nang naibu wadu haiba loidringai mayamdu walongna nokthorai. Henry changsilaga Piktru bu pammaga thangali angaw biside mi mangsida loina haidorai aina khara khak hainaba tawraga